ꯑꯩꯒꯤ ꯃꯤꯡꯅ ꯑꯩ ꯁꯨꯅꯤꯇꯥ ꯀꯧꯋꯦ ꯑꯩ ꯈꯨꯔꯥꯛꯐꯝ ꯑꯩ ꯅꯝꯕꯣꯜ ꯑꯋꯥꯡꯂꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯁꯤꯅ ꯔꯦꯖꯤꯅꯥ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯩꯔꯥꯕ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨ ꯌꯥꯔꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯦ ꯀꯌꯥ ꯐꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯍꯤꯗꯥꯛꯁꯦ ꯊꯛꯄꯗꯒꯤ ꯑꯗꯨꯝ ꯃꯕꯥꯅꯤ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯆꯥꯖꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯈꯪꯆꯥ ꯆꯥꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯗꯨꯒ ꯃꯁꯥꯗꯗꯤ ꯍꯥꯟꯅ ꯑꯅꯥ ꯑꯌꯦꯛꯇꯤ ꯀꯌꯥ ꯇꯧꯗ꯭ꯔꯦ ꯁꯤ ꯊꯛꯄꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯣꯏꯕꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯅꯣꯏꯕꯁꯤꯁꯨ ꯐꯄꯣꯠꯇꯦꯕ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯣꯏꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯁꯥ ꯁꯦꯡꯕꯁꯨ ꯑꯗꯨꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯔꯤꯒꯩꯁꯤ ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯉꯥꯡꯗꯗꯤ ꯃꯁꯥꯁꯨ ꯃꯣꯏꯗꯗꯤ ꯁꯤꯁꯨ ꯈꯤꯡꯕꯗꯧꯅꯁꯨ ꯇꯧꯋꯤ ꯃꯁꯥꯁꯦ ꯃꯣꯏ ꯁꯤꯅꯁꯨ ꯍꯦꯟꯅ ꯑꯗꯒꯤ ꯍꯤꯠꯀꯤ ꯁꯔꯨꯛꯁꯨ ꯈꯔ ꯀꯟꯕ ꯃꯥꯜꯂꯦ ꯁꯤꯊꯥꯒ ꯃꯣꯏꯁꯦ ꯁꯤꯊꯥꯒꯁꯨ ꯍꯦꯟꯕꯗꯧ ꯇꯧꯋꯦ ꯃꯣꯏꯗꯤ ꯌꯥꯝ ꯁꯥꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯅ ꯏꯪꯉꯦ ꯇꯧꯕꯁꯦ ꯃꯣꯏ ꯏꯪꯗꯦ ꯍꯥꯏꯕ ꯑꯌꯨꯛꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯏꯪꯕ ꯃꯇꯝꯁꯦ ꯑꯗꯨ ꯃꯁꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦ ꯃꯁꯤ ꯊꯛꯄꯗꯒꯤ ꯈꯔꯁꯨ ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯒꯁꯨ ꯑꯣꯏꯗꯅꯀꯣ ꯃꯁꯤꯅꯁꯨ ꯈꯔꯁꯨ ꯑꯉꯥꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ꯭ꯔꯥ ꯈꯜꯂꯦꯕ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯍꯥꯏꯅꯩꯌꯦꯕ ꯑꯐꯕꯗꯤ ꯃꯥꯜꯂꯦꯅ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯉꯥꯡꯁꯤꯡꯗꯅꯦ ꯍꯧꯖꯤꯛꯁꯦ ꯁꯤ ꯄꯤꯊꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯕ ꯐꯪꯉꯦꯀꯣ ꯐꯪꯉꯦ ꯑꯣꯀꯦ ꯃꯌꯥꯝꯁꯤꯗꯤ ꯑꯥꯏꯄꯜꯁꯀꯤ ꯕꯦꯅꯤꯐꯤꯠ ꯍꯛꯆꯥꯡ ꯐꯕꯅ ꯃꯌꯥꯝꯁꯨ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯤ ꯑꯣꯀꯦ